तोखाइना तानबगी डिमांड गा लोइना कुकी सिंगना ngarang da state asugi mafam kya da rally chatkibaga ngasina amuk maitai khulda landarakpadagi nupi ama lekhidrei mioi marina asopa nangkhrai SKTV news na thodok thokpam dagi phangba pawgi matungina ngasi nungthil pung anirom tarakpa matamda Imphal West District ki manungsana Lamsang Police Station na konba Koutruk sing laikai tabna thangnabada laiba Kangpopi District ki Bethel lomdagi kuki militant singna nongmai ram kya kapsilaki hairi Maduda Payingdagi Angom Ongbi Surbala Kobi Nupiama Nongmai Maruna Panbadagi Laikide Aduga Mahaki Masanupina Yet Thangba Makuta Panbadagi Rimsta Pukatuna Laikanare Surbalana Koki Sarukta Nongmai Maruna Pankivani Laikidrabi Surbala Koutrukta Laiba Mapamda Lakpani Hairi Toduk Aduda Atopami Omsu Asopan Nanki Haina Pausina Hairi Kuki militant singna nongmai kapsilaki baduda Koutrukta mathau togduna leiriba State Security Force ki maikaidagisu handuna nakalanigi marakta pung amarom khutthonaki Hojiksu mafam maduda ngaihak kanaraga nongmai kapnari haina pausina makhatari atopa pawgi likhul amagi matungina kuki militant singna ngasi makhatana singi saruk singa thangnana leiba Kaksing District Bishnupur District amasung Imphal East District ki mafam singda nongmai kapsinduna landana ba thorang tawri hairi